ꯃꯐꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯎꯅꯗꯕ ꯀꯨꯏꯔꯦ, ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝꯇꯪ ꯊꯛꯈꯤꯁꯦ ꯍꯥꯏꯗꯨꯅ ꯑꯕꯦꯊꯣꯏꯅ ꯁꯨꯔꯖꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏꯅ ꯆꯥꯛꯁꯪꯗ ꯆꯥ ꯀꯟꯅ ꯂꯣꯜꯂꯤ꯫ ꯁꯨꯔꯖꯅ ꯑꯕꯦꯊꯣꯏ ꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯣꯏꯔꯞꯇ ꯊꯥꯔꯤꯕ ꯕꯦꯟꯆ ꯑꯃꯗ ꯐꯝꯗꯨꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯣꯍꯤꯠꯁꯨ ꯉꯥꯟꯕꯒꯤ ꯔꯨꯝꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯗ꯭ꯔꯦꯁꯇꯨ ꯆꯦꯟꯖ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯑꯕꯦꯊꯣꯏꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯂꯛꯂꯦ꯫ ꯑꯕꯦꯊꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯥ ꯂꯣꯜꯂꯤꯕꯗꯨ ꯎꯕꯗ ꯔꯣꯍꯤꯠꯇꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯃꯄꯥꯗ ꯀ꯭ꯔꯣꯁ ꯇꯧꯅꯗꯨꯅ ꯄꯨꯜꯂꯒ ꯊꯣꯡꯗꯨꯗ ꯉꯥꯊꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯕꯦꯊꯣꯏꯅ ꯆꯥ ꯃꯅꯥ ꯍꯥꯞꯄ ꯂꯣꯏꯔꯒ ꯃꯇꯨꯡ ꯐꯠ ꯑꯣꯟꯊꯣꯔꯛꯄꯗ ꯔꯣꯍꯤꯠꯅ ꯃꯉꯣꯟꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯉꯛꯆꯥꯟꯅꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯔꯣꯍꯤꯠ ꯃꯀꯣꯛꯇꯨ ꯐꯠ ꯅꯣꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯑꯃꯨꯛ ꯆꯨꯝꯅ ꯂꯦꯞꯄꯤ꯫ ꯌꯥꯔꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤ ꯃꯄꯥꯟꯗ ꯊꯣꯛꯑꯣ꯫ ꯗꯥ ꯁꯨꯔꯖꯇꯣ ꯃꯇꯣꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯆꯠꯂꯣꯍꯦ, ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯃꯃꯥ ꯌꯥꯝ ꯊꯥꯕꯅꯤ, ꯃꯇꯣꯝꯗ ꯑꯗꯨꯝ ꯂꯩꯖꯁꯅꯤ, ꯑꯩꯉꯣꯟꯗ ꯃꯥꯏ ꯋꯥ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯕꯦꯊꯣꯏ ꯐꯥꯟꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇ ꯇꯐꯤꯡ ꯂꯥꯛꯂꯒ ꯔꯣꯍꯤꯠꯀꯤ ꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯆꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯅꯣ? ꯆꯠꯂꯣ ꯑꯝꯇ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯊꯣꯛꯑꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯔꯣꯍꯤꯠ ꯑꯕꯦꯊꯣꯏꯒꯤ ꯃꯀꯣꯛꯇ ꯀꯥꯛꯁꯤ ꯇꯞꯂꯞꯅ ꯍꯠꯇꯨꯅ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯂꯩꯍꯟꯒꯅꯨꯔꯣꯁꯦ, ꯍꯥ? ꯑꯩꯅ ꯆꯥꯎꯕ ꯍꯦꯜꯂꯦ ꯅꯉꯣꯟꯗꯩ, ꯈꯪꯉꯕ? ꯑꯕꯦꯊꯣꯏ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯥꯜꯂꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯔꯣꯍꯤꯠꯀꯤ ꯄꯥꯝꯕꯣꯝ ꯄꯥꯏꯗꯨꯅ ꯏꯜꯂꯒ ꯊꯣꯛꯑꯣ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯑꯩꯅ? ꯅꯪꯗꯤ ꯁꯤꯗ ꯁꯨꯔ ꯂꯩꯔꯒ ꯁꯨꯝ ꯂꯩꯔꯗꯤꯅꯦ ꯗꯥ ꯁꯨꯔꯖꯅ ꯀꯩꯅꯣꯝ ꯈꯜꯂꯅꯤ ꯍꯥꯏꯕꯅꯤ, ꯊꯣꯛꯎꯁꯦ꯫ ꯔꯣꯍꯤꯠ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯛꯂꯤꯕ ꯑꯕꯦꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯠꯂꯤ꯫ ꯈꯟꯖꯁꯅꯨ, ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯆꯪꯉꯣ ꯍꯥꯏꯔꯣꯏꯗꯨꯕꯣ? ꯑꯍꯩ ꯑꯄꯥꯗ ꯑꯃ ꯁꯥꯔꯒ ꯍꯧꯖꯤꯛꯇꯤ ꯄꯥꯈꯠꯄꯤꯒꯁꯨ ꯇꯧꯔꯤ, ꯄꯛꯇꯕꯅ ꯂꯣꯏꯔꯦꯅ꯫ ꯍꯣꯏꯁꯦ, ꯌꯥꯔꯦꯕ, ꯆꯠꯂꯣꯕꯗꯣ꯫ ꯔꯣꯍꯤꯠ ꯄꯩꯔꯞꯅ ꯑꯕꯦꯊꯣꯏꯗ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯆꯥꯛꯁꯪꯗꯒꯤ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯔꯣꯍꯤꯠꯅ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯎꯔꯦ ꯁꯨꯔꯖꯅ ꯕꯦꯟꯆꯇꯨꯗ ꯐꯝꯂꯒ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯕ ꯑꯗꯨ꯫ ꯔꯣꯍꯤꯠ ꯁꯨꯒꯠꯂꯞ ꯇꯧꯅ ꯁꯨꯔꯖꯇ ꯌꯦꯡꯂꯝꯂꯒ ꯃꯈꯣꯡꯗꯨ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯁꯨꯔꯖꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯔꯖꯇꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯎ ꯃꯀꯛꯅ ꯁꯥꯕ ꯕꯦꯟꯆ ꯑꯃꯗ ꯐꯝꯊꯩ꯫ ꯁꯨꯔꯖ ꯔꯣꯍꯤꯠ ꯂꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯑꯣ, ꯅꯪ ꯊꯣꯛꯇꯤ ꯊꯣꯛꯂꯛꯏꯗꯅ꯫ ꯔꯣꯍꯤꯠꯇꯨ ꯁꯛꯀꯥꯛꯇꯛꯅ ꯈꯨꯝꯃꯤ ꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯇꯨꯅ꯫ ꯊꯣꯔꯛꯑꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯁꯨꯔꯖ ꯅꯣꯛꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗꯀꯣ ꯅꯪꯁꯦ꯫ ꯔꯣꯍꯤꯠ ꯁꯨꯔꯖꯇ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯕꯦꯊꯣꯏ ꯍꯣꯏꯗ ꯆꯒꯠ ꯂꯥꯛꯀꯅꯨ꯫ ꯅꯨꯄꯤ ꯂꯩꯕ ꯌꯨꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯑꯒ ꯌꯥꯝ ꯂꯦꯝꯃꯦ ꯀꯥꯏꯅ ꯈꯜꯂꯤꯔꯕ ꯅꯪꯒꯤꯗꯣ? ꯁꯨꯔꯖ ꯉꯛꯆꯥꯟꯅꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ, ꯈꯪꯉꯕ? ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯕꯦꯊꯣꯏ ꯃꯈꯨꯠꯇ ꯆꯥ ꯒ꯭ꯂꯥꯁ 3 ꯍꯥꯞꯄ ꯄ꯭ꯂꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏ ꯄ꯭ꯂꯦꯠꯇꯨ ꯁꯨꯔꯖꯅ ꯐꯝꯂꯤꯕ ꯕꯦꯟꯆ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯇ ꯊꯝꯂꯒ ꯃꯥꯁꯨ ꯕꯦꯟꯆꯇꯨꯗ ꯐꯝꯊꯩ꯫ ꯆꯥ ꯊꯛꯁꯤ, ꯁꯪꯒꯣꯝ ꯆꯥꯅꯤ꯫ ꯁꯪꯒꯣꯝ ꯆꯥ ꯑꯃ ꯁꯨꯔꯖꯇ ꯄꯤꯔꯤ꯫ ꯑꯗꯨꯒ ꯁꯪꯒꯣꯝ ꯆꯥ ꯑꯃ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯔꯒ ꯔꯣꯍꯤꯠ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯕꯦꯊꯣꯏꯅ ꯔꯣꯍꯤꯠ, ꯁꯪꯒꯣꯝ ꯆꯥꯅꯤ, ꯊꯛꯀꯦꯔꯣ? ꯔꯣꯍꯤꯠ ꯑꯕꯦꯊꯣꯏꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁꯇꯨꯗ ꯌꯦꯡꯉꯤ꯫ ꯁꯪꯒꯣꯝ ꯆꯥꯗꯤ ꯇꯜꯂꯤ, ꯆꯉꯥꯡ ꯑꯣꯏꯅ ꯊꯛꯀꯦ꯫ ꯑꯩꯗꯤ ꯆꯉꯥꯡ ꯂꯣꯟꯕꯁꯨ ꯅꯠꯇꯅ ꯁꯪꯒꯣꯝ ꯆꯥ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯔꯣꯍꯤꯠꯅ ꯐꯗꯦꯛꯇ ꯂꯥꯎꯈꯠꯂꯛꯏ꯫ ꯁꯪꯒꯣꯝ ꯆꯥ ꯊꯛꯅꯤꯡꯗꯦ ꯍꯥꯏꯕꯅꯤ, ꯆꯉꯥꯡ ꯊꯛꯀꯦ ꯍꯥꯏꯕ, ꯑꯩꯒꯤ ꯆꯉꯥꯡ ꯄꯤꯔꯣ ꯍꯥꯏꯕꯅꯤ꯫ ꯑꯕꯦꯊꯣꯏ ꯃꯤꯀꯨꯞ ꯈꯔ ꯔꯣꯍꯤꯠꯇ ꯄꯩꯅ ꯁꯥꯎꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁꯇꯨ ꯄ꯭ꯂꯦꯠꯇꯨꯗ ꯊꯝꯂꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯒꯪꯒꯝ ꯆꯪꯈꯤ ꯁꯥꯍꯨꯝ ꯅꯥꯏꯅ꯫ ꯔꯣꯍꯤꯠꯀ ꯁꯨꯔꯖꯀꯗꯃꯛ ꯉꯥꯏꯍꯧꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ꯫ ꯑꯕꯦꯊꯣꯏꯅ ꯆꯪꯈꯤꯕ ꯑꯗꯨ ꯁꯨꯔꯖꯀ ꯔꯣꯍꯤꯠꯀ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯍꯧꯏ꯫ ꯑꯕꯦꯊꯣꯏꯅ ꯏꯃꯨꯡꯂꯣꯝꯗ ꯃꯈꯣꯡ ꯍꯦꯛ ꯀꯥꯟꯁꯤꯟꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯔꯛꯏ꯫ ꯁꯨꯔꯖ ꯃꯥꯒꯤ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯗꯨꯅ ꯁꯤꯞ ꯑꯃ ꯆꯤꯡꯂꯒ ꯒ꯭ꯂꯥꯁꯇꯨ ꯑꯃꯨꯛ ꯄ꯭ꯂꯦꯠꯇꯨꯗ ꯊꯝꯃꯤ꯫ ꯅꯪ ꯑꯕꯦꯊꯣꯏꯁꯦ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ? ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯃꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯕꯦꯊꯣꯏꯁꯦ ꯐꯖꯅ ꯁꯦꯟꯅꯧ, ꯅꯪꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯒꯤ ꯃꯇꯧ ꯎꯠꯄ ꯌꯥꯔꯣꯏ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯁꯨꯔꯖꯇꯨ ꯐꯝꯁꯤꯠꯇꯨꯅ ꯆꯪꯁꯤꯜꯂꯤ ꯔꯣꯍꯤꯠꯅ ꯐꯝꯂꯤꯕ ꯕꯦꯟꯆ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ꯫ ꯔꯣꯍꯤꯠ ꯉꯛꯆꯥꯟꯅꯅ ꯁꯨꯔꯖ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯁꯨꯔꯖ ꯅꯣꯛꯃꯤ ꯈꯣꯟꯖꯦꯜꯒꯗꯨ ꯇꯞꯂꯞ ꯇꯧꯅ ꯔꯣꯍꯤꯠꯇ ꯍꯥꯏꯔꯛꯂꯝꯃꯤ꯫
Kanagumba mana Vedio nangonda soidana munkhiba yai. Rohit do matila mutang ko thei aduga mamai do fatfat ani rakuplaga mamai do mulai thoki aduga latli hairaklami. Ai diko nang dawna miki thinate khangba. Suresh makhut anina thabang opada cross tongna duna pulaga bench da nga thaduna famlaga. Okay then. Adumaina nupa thokpaduni aina nangonda hainingbaso. Wado hairaga Suresh nokmi Rohit te yengi. Numitugi nungdang oiramda lukhoina magi mi khara tharaktuna Rohit bo bethoi khoigi yumdagi namdana pura khali. Rohit ti sikhang khangduna yadabani. Adubu Chandani ga Bimolgana Rohit bu themnau tawduna hairaba adudadi Rohit su hekdokpa ngamdraduna mapagi farmhouse su tamna adumak lakle lukhoigi mi singduga loinana. Rohit mapagi farmhouse tu hek yorokpaga magi private room dudagi mapan tholakte. Room manungduda adumang matomta leikhi. Pung manga taruk muktarakpa duaida anti amana Rohit kini haiduna mathelukoi tawduna Phajana thong thakdana tawriba adu Rohit pijanaba haiduna magi room na changlaklaga. Hairaba adudadi Rohit tu china magi room dagi thorakle. Aduga dining table hall adomda laklami. Rohit tu chair amada phamthai. Aduga magi mangda dining table da leiriba chana thaknaba mayamduda mamit kuptabi asum yengi. Chabada hauragadaba mathelukoi ngaktani. Adubu Rohit tu chaningba phawde. Vedio khoigi piktak tawba chaksangda Vedio mamaga mapagana pizza bikhiba makhoi mari punna chamina khiba cha insang sing adu aina chaningu phaurakle. Thoina hena mahau chendrabasu yamna di magun lekhibani nuksibana yomlaba mathel ngakta oikhibani. Mikupsida yamna miss tawrakpani Vedio khoigi imungdu. Rohit sora masangno hondoklaga phamlambadagi tapna haugatli. Ante ai kemda chaningdre kono ni charage. Wado hairaga dining hall dagi thokre. Yumduda leiriba mayamdusu tingak yengi. Wahi ama phawbudi haiba ngamde. Rohit tu living room da oina lakle. Aduga sofa amada git phamthai. Vedio hoigi mayumda chaningbana khoro khotli. Adubu mana yumsidagi khongek thangdokpada yumsigi helper singna magi mapada phone tawduna pau tamkhini. Aduga mabu amuk koithi thirakani. Lukhoigi nangno honglakpa matawdo Rohit chachinaba phawi adubu thoina khanjinde. Yumduda leiriba mayamduna mahi chak chabagi kanalangnari tanjadu yengduna Rohit tu makhoigi farmhouse dagi thoraklami wall du chongduna. Rohit tu makhong tafing thangduna Vedio khoigi mayum tamna laklami. Rohit na Vedio khoigi khangpok changmachadu yorokpa matamdadi Bimol amadi Chandani do makhoda pot yom paiduna makhoigi imungdagi thorakpada ure. Rohit thongal machiduda leplaga ngachanani yengi mikup kharadi. Makhong tabli thangduna sumangda tamna changsili. Bimol ga Chandani ga su pot yom paiduna sumangda kumtharakle. Makhoina su Rohit laklibada ure. Rohit na wahi ama haige khana maya heka thokpaga sumangda mi changlakpagi makhol taraklami. Rohit tu mamai hut laiduni yenglui. Suresh amadi Suresh ki mamaga mapaga makhoi ahum su makhuda pot yom paiduna changlaklami. Makhoi ahum ubada Rohit amuk hena ngakre. Rohit Chandani romda amuk onsinduna kauraklami. Ima Chandani du Rohit da nokfe tawrai. Suresh ki mama tarubi su Rohit ki manakta tafing changlaklami. Aima bungo Nangbu taibungo lukhoigi machanupadu natro. Rohit nokfe tawraga hoyandi ichadi masakon thongna fajakreda nangbu kaidongai laino sida nahalakpani andi. Suresh nangmu khumlaklami. Vedio khoina yoklaba ngangniba indom Chandani ki machanupa jawbokni. Chandani du Rohit onsilaga nungdang sida nangna sitana laisibu kaidawu yaurage chathoiba. Rohit machin ka du komthorap tawna. Osh adubu roima ko akhoi farmhouse thongauba cha insang singdo yam hauteba aduna noidoina chakchaba laine. Suresh na wahi ama haige khana maya heka thobaga Suresh ki mapa ibungo Kumar na hairaklami. Oh yam phareda akhoi sunga sidi Vedio khoida chakpulap chari se haidana yumgi athongba khai loina puraga laklabani
ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯇꯥꯔꯦꯗꯅ. ꯁꯨꯔꯁ ꯌꯥꯎꯅ ꯆꯥꯛꯆꯥꯅꯤ ꯈꯟꯕꯗ ꯔꯣꯍꯤꯠꯇꯤ ꯕꯤꯠ ꯍꯟꯕ ꯍꯧꯔꯦ. ꯑꯗꯨꯕꯨ ꯑꯍꯜꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯗꯟꯗꯤꯗ ꯅꯣꯛꯐꯦꯠ ꯇꯧꯏ. ꯁꯨꯔꯁꯁꯨ ꯁꯣꯝꯗ ꯔꯣꯍꯤꯠꯀꯤ ꯃꯇꯧ ꯌꯦꯡꯂꯒ ꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯏ. ꯇꯟꯖꯥꯗꯨꯗ ꯕꯦꯊꯣꯏꯁꯨ ꯃꯈꯨꯠꯇ ꯕꯥꯁꯀꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯝꯃꯤ. ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒ ꯔꯣꯍꯤꯠ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ. ꯑꯕꯦꯊꯣꯏ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ. ꯉꯁꯤꯒꯤ ꯄꯨꯡ 3-4ꯈꯛ ꯔꯣꯍꯤꯠꯅ ꯃꯐꯝꯗꯒꯤ ꯂꯥꯞꯈꯤꯕ ꯑꯗꯨꯗ ꯔꯣꯍꯤꯠꯄꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯕꯅꯤ. ꯉꯁꯥꯏ ꯃꯈꯩ ꯕꯤꯠ ꯏꯔꯩ ꯂꯩꯔꯝꯗꯕꯗꯨ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯔꯣꯍꯤꯠ ꯎꯔꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯛꯂꯝꯃꯤ. ꯔꯣꯍꯤꯠꯁꯨ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯌꯨꯝꯂꯣꯝꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯕꯦꯊꯣꯏꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕꯗꯨ ꯎꯔꯦ. ꯑꯕꯦꯊꯣꯏ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯑꯗꯨꯒ ꯏꯇꯤꯡ ꯇꯤꯡꯕ ꯁꯛꯐꯝꯗ ꯑꯃꯨꯛ ꯂꯩꯈꯤ. ꯔꯣꯍꯤꯠꯇꯨ ꯑꯕꯦꯊꯣꯏꯗ ꯁꯨꯒꯠꯂꯤ. ꯑꯗꯨꯒ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤ. ꯑꯕꯦꯊꯣꯏꯁꯨ ꯃꯣꯜꯂꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯒ ꯃꯄꯥꯒꯤ ꯅꯥꯀꯜꯗ ꯂꯦꯞꯄꯤ. ꯁꯨꯔꯁꯅ ꯑꯗꯣ ꯏꯟꯗꯝꯆꯥ, ꯑꯩꯈꯣꯏꯅ ꯗꯤꯅꯔ ꯆꯥꯗꯣꯏꯁꯦ ꯀꯥꯏꯋꯥꯏꯗꯅꯣ? ꯆꯤꯡꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯧꯇꯥꯡ ꯁꯪꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯕꯨꯡꯉꯣ. ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤꯅꯦ. ꯍꯣꯏ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ. ꯑꯁꯨꯝꯅ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ ꯆꯤꯡꯌꯥꯗꯨ ꯇꯝꯅ. ꯄꯨꯡ ꯑꯃꯃꯨꯛ ꯂꯦꯞꯇꯅ ꯆꯠꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯥꯏꯕ ꯆꯤꯡꯌꯥꯗꯨ ꯌꯧꯔꯛꯂꯦ. ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯆꯪꯂꯦ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯗꯤꯅꯔ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯔꯦꯗꯤ ꯇꯧꯅꯔꯦ. ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯄꯨꯂꯞ ꯆꯥꯃꯤꯟꯅꯩ. ꯀꯨꯃꯥꯔꯒ ꯕꯤꯃꯣꯜꯒ ꯑꯃ ꯇꯣꯉꯥꯟꯅ ꯆꯥꯔꯦ. ꯑꯗꯨꯒ ꯑꯇꯩ ꯃꯈꯣꯏ ꯃꯈꯩꯗꯨꯅ ꯇꯣꯉꯥꯟꯅ ꯑꯃ ꯆꯥꯔꯦ. ꯆꯥꯛ ꯆꯥꯅ ꯋꯥꯔꯤꯁꯨ ꯁꯨꯝ ꯁꯥꯟꯅꯩ. ꯇꯔꯨꯕꯤꯅ ꯍꯪꯂꯛꯂꯝꯃꯤ. ꯑꯗꯨ ꯔꯣꯍꯤꯠ, ꯅꯪꯕꯨ ꯂꯨꯕꯤ ꯁꯤꯇꯤꯗꯒꯤ ꯅꯠꯇ꯭ꯔꯣ? ꯔꯣꯍꯤꯠꯁꯨ ꯌꯥꯝꯅ ꯊꯧꯒꯜꯂꯣꯟ ꯎꯠꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯃꯥꯅꯤꯅꯤꯅꯦ. ꯔꯣꯍꯤꯠ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯅꯤꯅꯦꯁꯤꯗꯤ ꯃꯕꯨꯛꯁꯨ ꯐꯩ, ꯃꯁꯛꯁꯨ ꯐꯖꯩ, ꯑꯩꯕꯨꯁꯨ ꯑꯗꯨꯝ ꯂꯨꯅ ꯇꯧꯏ. ꯑꯗꯨꯒꯤ ꯀꯤꯡꯀꯣꯡ ꯃꯥꯟꯕ ꯅꯨꯄꯥꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯜꯂꯤꯁꯦ. ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯕꯨ ꯅꯪꯕꯨ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯀꯝꯗꯧꯒꯦ? ꯍꯣꯏ, ꯅꯨꯡꯉꯥꯏꯅꯤꯅꯦ. ꯑꯩꯗꯤ ꯌꯨꯝꯗꯕꯨ ꯍꯟꯅꯤꯡꯗ꯭ꯔꯦꯗ ꯁꯤꯗ ꯂꯩꯕꯗꯩ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯀꯝꯗꯧꯏ? ꯍꯥꯏꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ꯭ꯔꯣ? ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤꯒ ꯌꯥꯎꯔꯕ꯭ꯔꯣ? ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯄ ꯇꯔꯨꯕꯤꯒꯤ ꯋꯥꯍꯪꯅꯤ. ꯔꯣꯍꯤꯠ ꯆꯥꯛꯀꯗꯨ ꯈꯪꯍꯥ ꯍꯥꯒꯦ ꯇꯧꯏ. ꯍꯥꯕꯃꯛꯇꯤ ꯍꯥꯍꯧꯗ꯭ꯔꯦ. ꯃꯌꯥꯗ ꯁꯥꯏꯔꯤꯕ ꯈꯔꯗꯨ ꯎꯝꯁꯥꯏ ꯇꯧꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ. ꯔꯣꯍꯤꯠꯅ ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯄꯤꯔꯛꯇ꯭ꯔꯕꯗ ꯇꯔꯨꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯤꯔꯣ? ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯤ. ꯑꯗꯨꯒ ꯇꯔꯨꯕꯤꯗ ꯇꯤꯡꯉꯛ ꯌꯦꯡꯉꯤ. ꯅꯠꯇꯦ, ꯀꯩꯅꯣꯅꯦ. ꯑꯍꯜ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯥꯎ ꯌꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨ ꯔꯣꯍꯤꯠꯇ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ. ꯔꯣꯍꯤꯠ ꯃꯁꯥꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯍꯧꯔꯛꯂꯦ. ꯃꯌꯥꯝꯒꯤ ꯑꯦꯇꯦꯟꯁꯟꯁꯤꯡꯗꯨꯗ ꯆꯥꯟꯗꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯪꯕꯨ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯕꯣ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯕꯣ? ꯔꯣꯍꯤꯠ ꯄꯥꯈꯠꯅ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ. ꯑꯗꯨꯗꯤ ꯍꯥꯏꯔꯨꯗꯅ. ꯔꯣꯍꯤꯠ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯠꯂꯤ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯣꯏ, ꯑꯩ ꯈꯨꯡꯒꯪ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ. ꯑꯕꯦꯊꯣꯏꯁꯨ ꯆꯥꯛ ꯆꯥꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯔꯣꯍꯤꯠꯀꯤ ꯄꯥꯎꯈꯨꯝꯗꯨꯗ. ꯁꯣꯝꯗ ꯒꯨꯁꯟꯁꯨ ꯃꯥꯒꯤ ꯐꯣꯇꯣꯁꯨꯠ ꯂꯣꯏꯔꯝꯂꯒ ꯃꯥꯒꯤ ꯃꯦꯅꯦꯖꯔꯗꯨꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ. ꯃꯥꯒꯤ ꯀꯟꯁꯔꯟ ꯗꯣꯛꯇꯔꯗꯨꯅ ꯃꯥꯕꯨ ꯉꯥꯏꯍꯥꯛ ꯑꯦꯛꯖꯥꯃꯥꯏꯟ ꯇꯧꯕꯤꯔꯦ. ꯇꯧꯕ ꯌꯥꯕ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡ ꯔꯤꯖꯜꯠꯁ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯗꯣꯛꯇꯔꯗꯨꯒꯤ ꯔꯨꯝꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯆꯦꯌꯔ ꯑꯃꯃꯝꯗ ꯐꯝꯂꯒ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯦꯕꯜ ꯑꯃ ꯊꯝꯃꯤ. ꯗꯣꯛꯇꯔꯗꯨꯅ So, how's your vacation? ꯒꯨꯁꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯚꯦꯀꯦꯁꯟ ꯅꯠꯇꯦꯗ ꯗꯣꯛꯇꯔ, ꯑꯩꯒꯤ ꯐꯣꯇꯣꯁꯨꯠ ꯑꯃꯒꯤ ꯆꯠꯄꯅꯤ. ꯗꯣꯛꯇꯔꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯑꯗꯨꯅꯅꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯤꯁꯦ. ꯋꯥꯈꯜ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯐꯣꯇꯣꯁꯨꯠꯀꯤ ꯄ꯭ꯔꯦꯁꯔꯗꯨ ꯀꯣꯛꯇ ꯊꯥꯡꯒꯠꯂꯤꯁꯦ? ꯗꯣꯛꯇꯔ, I cannot say no. ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯃꯗ ꯑꯩꯅ ꯍꯦꯛꯇꯣꯛꯄ ꯉꯝꯗꯦ. You are a human being, not a robot. ꯅꯪ ꯅꯁꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯕꯁꯤꯕꯨ ꯃꯤ ꯑꯃꯅ ꯗꯤꯁꯥꯏꯗ ꯇꯧꯍꯜꯂꯤ ꯅꯪꯗꯤ. That's where the problems lie. Sorry, doctor. It's okay. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯔꯁ ꯑꯃ ꯃꯈꯨꯠꯇ ꯐꯥꯏꯜꯁ ꯈꯔ ꯄꯥꯏꯔꯒ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ May I come in, doctor? Yes, come in.
Nurse nupidu changlaglaga mana pariba file singdu doctor du da pi. Leptagi lakpani doctor. Doctor du su file du lauraga. Okay, thank you. Most welcome. Nurse nupidu thokre. Doctor du su file singdu table da thamlaga asumi yengi yamna kupthana. Mina chani muki matung file singdu amukhum jilaga doctor du nokfe tauna gusandi yengi. Your mind conditioning is in a good condition now. Congratulations, Mr. Gushan. Gusan su nokfe tauraga. Thank you, doctor. I can sense that your emotions are being uplifted now. Is there someone helping you? Natraga nangi anauba hobby amaga leirabo? Gusan nokfe tawi magi mita abethoy gi sakta muraklami. Mani pumnamak abethoy no ahelak pangakteni. Amamba marakta lamuknaduna leiramlaba magi punsibo abethoy na mangalama pirakhibani. Gusan nokfe tauraga. Hoi, kanagumbi amana aibu yamna mating tawbire. Doctor du makukupa amura khuraga magi chair du danga thaduna. You should thank her. Then nangi nasada leiriba trauma du so sumsuma misamba horakli. Masi hayaidana nangse fully recover tawre habari nati. I'm saying that your condition is getting better, and that's a good news. Ado aina mamangda ikiba hidak singdudi nang changlena dum chawko. Pani doctor. Doctor dagi advice kara lauraga Gusan hospital dagi thorakle. Aduga magi gari park tawfam adom da lakle. Gusan nadi abethoybo yamna miss tawrabani. Doctor duna hairakpa wahaiduna amuka hena abethoybo miss tawhali. Gusan phamna masadu khajik chap khatuna magi khongrogi pocket dagi phone du lokthoi. Aduga bethoygi number du da call tawduna phone duna kongda thami. Gusan gi matawdu manager duna su rear view dagi ure. Manager du su nokmi tawna hanglaklami. Ngasidi wakhal yam nungai no idanu pase. Gusan su mirror du da yenglaga. Doctor na aigi condition se yam phagala hai re. That's a good news. Hoi hai bagom Gusan makok tu fatfat nomi. Asam dagi abethoy na su call du receive tawrakle. Gusan na wahay ama hai banang dringai abethoy na haraw na kawraklami. Gusan.